Yumsakaisha Namit Khudingi, Khunganggi Thouram gi aroibada thamjaba, Khunjasingna hangbirakpa Wahangsingi Paokhum pibagi Thouramda ngasi Akashvani Imphal gi studio da lengshinbiriba expert Krisi Vigyan Kendra Thoubal da subject matter specialist oina Thoububiramba Sagolsem Surmangal bu ahanba maktada Khunganggi Thouram gi maikaidagi taramna okchari Thagatchari ngasi gi Khunjasingna hangbirakpa Wahangsingi Paokhum pibagi Thouram asi haudokchanabagi damakta aikoina thamsakiba mobile number da text message ki kuthangda hangbirakpa Wahangsing mathang hana lokhatchagi ahan boina lokhatchariba asi top mayai lekaidagi tilotama athokpamna thabirakpa message ni pathokchagi Phani expert pu ahan bada khurumjeri aihaki tengnomanbi pambi asi phajana mahai panba haurakle aduga mahai aduda wahik amuba mayamama tashillakle masi kamdauragadi fagadage aduga amana matam helaba faterabu oiro tingibu oiro napigibu oiro expiry oiraba hidaksing asi lobukta kapada Jaibada Karishu Side effect laitabagira expert tagi khangjaningi haiduna ahanba maktada thambirakli Phani chantilo tamagi Wahangsingsi khumjage tengnoman bibu oiro atopa hwai makhalsingbu oiro makhoigi anauba matonsingda mapansingda natragana nauriba mahisingda mahi chupani khoigi wahikna tauribase aduna tengnoman bi makhal manade moisingse ko aduga moibu control tawbasidi tasengna hairagadi systemic oiba insecticide ama panjage imidacloprid hariba systemic habadi pambi manungda changarga hu chelaga madu gi mahidu chupurga sidoini tinse ko adugumba khoi systemic oiba insecticide ama thamjage imidacloprid si sing liter 35 da ml kun manga daina kun thra bhawa dum yalaga kapthokpa yai maru oina yom miba mafam singdo aduda target tawraga kapiyu aduga mana sing atai dusu hu chenanaba anauba thingkalakpa mapasing ayambada yenga target tawraga hidaksi kapthogadi wahik singji loina hatkiba ngamgani loina na matung tarakpadadi ahambada khoi chemical si kapkhra matungda amuk moisi hekta pairaga nuksita la pairaga tabanina matamdudadi ekhoina nimgi oiba hidakse sizinarasi nim oil gumbasi khoi sing liter amada ml manga gumba id chagi chamasto adugumba ma yalaga khoi target tawrga sum kapa moi manamjina tinjing loina repel tawni tanthokani moi hainaroi sumaina tengnoman bi sida wahik singak thokna bahonasi haibu wafamji isantilo tamada thamjari expiry oiraba hidak aibaje aikhoi gi dukan da yolambadabu oiro aikhoina leiruraga thambadagi sinaruga makhum chena khumdana thambabu oiro expiry oirabe hidak suksi sina gumsi haiba wafamje thamjahugi ge aduga tilotamagi ahum suba wahangdana wahik hairiba tin makhal asi malem prithvi asida makhal humpu manga dagi henna leibibra expert tagi khangja hoge mashimatang su takpira uhaiduna thambirakli wahik asi humpu manga dana te leri se ko sum anu busu puthorkhini na khalli hujuk phawbada lising manga bu henna leirena tai species se ko aduga agriculture gi crop singsida or koi gi kanaba pambi singsida manghaliba wahikti chani deina chani yankhai muksi identify tawre haidin lei hujuk phawbada ko aduga moi singsi hekta pambi khudimka tabanga bo wahik su lei specific oina pambi se suppose aikoina tengnomambi tabna tengnomambi da taba adiga koi rose gulab da tabna gulab da taba thabi da tabna thabi da taba ni moi specificity su lei ko sumaina wahik si makhal yam gre makhal mungadan nate haine isan gi mafam da thamjage ani shubo ina lokhachariba wahang asibu hangbiraklibana nongchup sanjenbamdagi ronaldo amadi henthoiba takhelambamni nachal pathokchage phani lengsin biriba expert tagi khangjaningliba wafamdi kanagumba longmi singna phi karpur asi lauda lobukta tinta dana bahaiduna chaiba yawnei masina kadai fawba lofam aduda kanaba pibage natragana amangba oibage expert gi khangjage haiduna ahanba wafamda thambirakli chumi kemphar khogi phi karpur si atop tin kang sing yumda leibasu ko khogi cockroach to kharami adegi atopa
tin kangsing tanthoknaba sinai kakchengumba karigumba su ko aduga akhoi gamla da small scale da yumda leisu thariba mahi marong macha macha khar thariba sidasu khoina phi na karina yomjal lerga makhong gamla da bu ursu ko pambi makhong ji thamba mathamda magi manam sina nasai tin kangsing si tanthoi adubu masu pesticide ti makhal amani ko aduga lawpham da karida chauna sinaba sidi akhoi na tawhanjaning de mangni habigi nate magi dose concentration akhoi gi matum tabadu kaya sugarga sing ka da yangani habji kupna yengdragadi magi kungbagi chang si khangdana chaselrogadi amangsu obiyai tawbudu pu yam na kanba hu makti nate mase aduna environment friendly su oibe hidak ni aduga masi sinabagi muhta topa kanaraba anongba tholaibu molecule singsina saba ko hidak singsi sinabana phai haina thamjage aduga ani subada thambirakliba wafam asna taton ekoi ki hojiki matamda yamna kana chatnariba haijaba tare wafam amana lobukta lawshubi singna kwa khaini talab jada chabagi mahi singasi lawfamda phawpambi singda mahi sichin bana chingba tawriba si phawpambi singda karishu akaiba oidabra hainasu aroiba wafamda thambirakle masi sanabi oina loin chanare ko lowring bi lawshubi mayam jingsu ko akoina hidak mana sisu amaromda tilhar hidak oina sineibo ko adubu moina sunusu yawre madudadi moin chari sida ko aduna pulap any phawbu oiro atopa pambi dabu oiro madu sichalam baise hangoi ningai su oi aduga masi santo oga ising tumhalaga chaiba mongda chaidabani na pambi mana du matum pulap tasan gragadi khamterak pa yai aduga mana du da sina kupkiba pambi du machinjak ningthina chungba ngamkidaba yai karigumba pambi du macha oidana ko bi khar hajabadu da pambi amada ngasagi mana sichalami buduna pulap kupsang gragadi ningthijana ma photosynthesis machinjak chungba ngamoidoine bako sigumba khardi lei aduga pura mangani habegi wadi nate ko adu masigi hainabi si thadokpadi phai hen thamjage hoi Khunjasing Thouramda Chiti Paokhum Taton amadi Chemabu ahanba maktada nanauna khurumjari haiduna ahanba wafamda thambirakli Taton nanauki yenam napakpi khara thajabani chahi ahum mari muksure adubu Taton kumsidi manasing asi yamna pikshillaga pambi sing shishu ngangsinba yamna yaure ising shuthumba nachade chahi kudingi April May swaida santhi sanyungi har hapchabani kumsishu adumak marangkain hapchaki masibu lainara natragana tinara taton masidagi mapung phana ngakthokpa ngamnanaba hidak amatang takpiraklagadi onthokna nungaijagani haiduna wafam sing thambirakliba asi saiton laitan pokpidagi moirangthem rajeswani hujiki inaugi du nakuppi habra napakpi habra yenam napakpi napakpi adoregadi napakpi di yam chauna large scale da thabadi tawnade paidom khar thanai ko napakpi si chahi umari sure haibani na magi makhada yauriba maru singdo adugi sum santor ka doine ba moise aduga yenam napakpi di khoina pulap lelagasu adumaina sinagande mara yauna puga yon khibama mara se jo khoi injang nga na chingba thongboda yamna mahau piba maroi makhalamani aduna sahi yamjalabanina inauda thamjaningwasi maka he aga sinagibana ayambani khara yumgi tamta thawa kangbudi aduga phu ga taw kathena pulap yonbisi yauri aduna masi sahi ani gumba surakpa apung sahi ani simo pung phana yoleng khalasebako adui matungdadi maru si phajana phuktok piraga leibak si phajana nithijana akhoi santhi semgi har na singbasi fazana hapirga ko sangdi sangamgi changdaga thabadi ai thajade adubu sangamgi changda haijage sangam amada santisonggi har se koina gari mapot sangari mapot harge ko keji chamga gi mapot ne longnei sigumba si manga taruk si fazana hapaga khoijan biraba adu matungda phaidom ji fazana sembiraga natraga pikna thababu orsu phaidom du da hapa yaba koigi santisonggi har si fazana hapi horga fazana leba ki sembiraga magi nasagi koina phuktu ob pambi si mara si ningthijana ka thapirena adu mana si ju ten takna ka thoga kangun ji niom chumna phajana pareng thabioba thadokbioba adu ising phajana pidana honaraba matungda di mai mana si ngasai pixel e haido adum chawno mu horkani sumaina chahi ani natraga ahumgi matungda amumu nakupi gi kaino si ariba maru singsi lokthok pirga nauna thadok pirga di mana pixel ibesidagi soidana kan bangamgani haina thamjage
Mathangda lokhatchariba wahang asibu hangbiraklibana Balaram Khul maning laikai namboldagi Namirakpam Sorojini Devini. Taton nachana hangjaningbadi haujik asi tilhau maru hunba yarabra maru tinglaga maton thokhalaga hunbaga tingdana hunbaga karambana fagadage hunba matamda kari hidak haphogadage aduga amana taton morok charsu hunba matam yarabra haibadu sengna nachanda takpira u haiduna thambirakli yam phani ai Paokhum pijage tilhau hunba matam chapchare hojikse tilhau maru hunbada tingthoga natragana tingthoktana hunba haibasida maton khara thuna thoktana khara nganna koigi hauhangi haiba taragadi tingthoga maton khara thoalaga hunba isina khwaidi hena phai adubu maton thokpa khutilhau maru sina hullagadi isingdi walan ba yadre kanghan gargadi maton du kangchang garga khoi yam sigan ba yawi ko nauna tholaiba ngorong tholaiba maradu ising walagadi khoi kangchan gidana kuina thindadana sibsu yawi aduna maton tholaga hunbana yamna thuna haunabagi machak ohelli tingbada matam khar lawjagarsu ko aduga hunbasu aina thamjaningba amalai pareng khoigi chai machin tumbangana amagumana yathoga inchi ahumari lapna halaga pareng duda yatlibaduda akutpaduda hunbiyu pareng naina adurgida hayeng amaga yasanabasu khara handani poibasu nungaini napi narang pengthokpasu nungaini haina thamjage aduga morok char hunbasu huji khara saringisda hunbadi yai adu masida aina thamjaningba amana hujik hunba morok charasi tha amma khara hena leirakanda thadokadoribani aduna thado aba matungda aingba matam la anebako January akoi December swaisi yam ing matam sida morok si yaisallaga leiganeba aduga hayeng aikoina December January lona ba swaisi da maton thokpa ngamoidra haidana khallagasu matamduda chara hunbase masi aikoina kariguma practice khara tawraga haitare phajana hullaga leibak tuda akoina thenghandana plastic amubana kupsan biyoba matai singji arumba leibak kumba nungumana najala thambiyu akoi phaidom mathak sida chai khara phaibiraga madu mathakta plastic khalla thambiyu nungsa yeba mafamdani ko hajari se adoragadi ingba matam orgasu December January swaisida hunba morok charsi adum ningthijina haubu ngamganeba matamduda thadokpa morok tuga ngasai hujik hulliba morok tuga ani si palakpa matamda morok si chai kuina su leganba potni ko kona hunbaduna lakcharak pe heleba ko phajana sahau phana aduga matam mangidana hujitei hunlaga thadokpa hairisida atei pot atenba lahoba yabado laudana kanjhallaga thamgrani aduga ngasai gi hujik kalam gadori ba mafamdu tha pot chai am lahorga January do hunba morok tuna adu mafamdu tha matamda soidana hana tha khro morok tuga karimta khenadana January do hunba duna bu hena phana lokane haiba aduna hojik hunbagi mahutta aina aibu thamjawa haragadi January December lona ba karak swaisida aina hariba mong do hunbiragadi matamduda chara hunba morok tuna ningthijana lokpa ngamgani amaromda khangjin bibe yaba amana yamna ingba natragani yamna saba matam natragadi matam chupada koi morokshi thaba yai haibajimachu khangjin biu Khunganggi Thouram pubiriba inaw amadi expert ki mafamda nayambana wahang kharadang hangjari madudi nayambagi ingkolda khamen achoba kg ama ani taba jara mari manga khak thasei adubu jara singdu saho phajana hawi Pambina inchi tarakun wang na hauraba matungda angoba paksilaga loina siki masibu lainara natragana tina oirira amukta takpira u haina thambirakliba asina thanga karang mayai leikaidagi haubisam ningthembani magi khamena chobisi yam thabadi natte ko adubu thawa yauna phajana thabiragadi khamena chobisi adum chahi lan na ko chahi ani ahum adum phajana senabiridi palhanba yai khamena chobise aduga hujiki haibiribasi thagra matung inchi tara khare hen wang amatung da ngau paksila sire haibani angau pakpa haibasida oithokpa yaba khare lei powdery mildew na ama fungus ama tasanba natragna white mold na mana kupsalaga mana sida sabom bidong ngorong oksalakpa ama natragna milibak na tasalaga siba ama si oigedoribani ana milibak oiragadi khoina nimse ma pambi yamdramnina koi safu kanba isingi jet amana haitar ko jar loinba kapthok piba adui matungda nimgi oil
ngasa aina mamangdasu thamjegi ba nim se sisi ising liter amada ml manga gumbai chang yalaga adum se numit tarani khudingi thakai khudingi kaptho osum thambirigadi atope any makhal gi tin jingji hainada dun loi manamji da paithokine bako adumaina milibak ormari tawbidare ko atopa tin white fly karika so adumaina dum ngak thokpa yai aduga powder mildew natragana white mold ka haribasi oiramba targadi moisina kokphai sujani sida ina tawhanjining basi tebu konazol leina fungicide ama leiko tebu konazol se aikoina ising liter amada ml ko milliliter ama makhadeina ani bawi changji yalaga phajana chot adbang tang kapthok piraga nasagi ngauna paaga sigi harise masi kanbangam gani hanisu khali ngambre yangsi adumaina ani thokna thamjage mathangda lokhachariba wahang asidi koi photo ga konana thabirakpa wahangni photo sida uriba camellia se satpa sungam ngamdre phanayamna phajana hotnaba yaba hotnajare fertilizer dagi micronutrients dagi amadi fungicide na rak khanduna fungicide su makhal kaya kapi adubu kanaba amata fangdre masi satnanaba upai amatang takpiraklagadi expert po punsigi kaujaroi haiduna phongdok pirakliba sina moirang dagi florina hemamni taton phani changi si ai thamjage camellia si makhal yam khre ko angang ba nguba moji cha pambigi family ni moise ko aduna ekhoigi lamjida adum pakna bane nasu lawba yai camellia se yam ning thijina sat padi manipur ri kya thengnadri ko adubu soil gi ph dagi kari dagi aduga khoi lamji pura temperate oine ingi bo pham junate subtropical habduni ko climate ki oine su chanei adubu hairiba pambi sida magi maton sida pomi base sida aina machu si sengphataba kangjan badona yomjaliba sakai naba yauriba lei mayon se masida le pongba sida wauthokpagumba ma ure aduna moisi ayuki nungsa dadi yam phajana khoi yehan biba ko nungdawaram gi nungsa akanba nungthin gi nungsa akanba se sina yeiba sida camellia pambi sida yamna chatokpa ngamdaba ma tawi haibagi paudam silai ko aduna ma thabiba matamda gamla da thabu oiresu adagi atopa mafam leibak da thabu oiresu ayuki nungsa phajana phangaga nungdawaram gi nungsa sina khangi dabu mafam da thabiba aduga gamla oirengana thangtok thangjin tawbiba ko ayuki nungsa si manasi da ningthina yehelaga nungthin gi akanba nungsa sina urumda pusalaga thambiba aduga ising walandaba mana ngasagi micronutrient natragana sandhisam gi har phajana hape harimina ko ising ji helan bajuna taba wat pasu yadaba pambi oine tawi aduna hairi basingse ising walandaba ne adagi nungsa mangal da chang phajana ayuki yehelaga nungthin yehendaba se ani si tawu matamda pambi duda pomi belai singji amtang satorak pra haibdu yengche na thamjage mathangda lokhachariba wahangsing asina aikhoigi thamsariba postal address da postcard ki khuthangda hangbirakpa wahangsingni hangbiraklibana kontha ahaluptagi laisram netrajitna tongan ba wahangsing khara thambirakli khunganggi thouram pubiriba icheton amadi taton anibo ikai khumna sabaga loinana khurumjari tatona takpibadagi haribob phajana haure yumgi sumangda sanarai khara mera thana lakpada phajana thajabani laibak thibadi matonda tin angobana yomle manasu kangba yaure masibu kari hidak kaptho aga phagadage haina expert na muktang takbira u haiduna netrajet ki ahanba wafamda thambirakli sanare gi matonda angoba yomjanba haibasi milibak hairiba tinji soidna oigani na khalli milibak hairiba tinji magi maku manangan sida angoba koi khoiru gumba wax haitare ko wax na kupsalaga leigali masidi yamna sathiba mahi chuppa tinni maji athumba mahi msu puthopani na kakching su yomakani masidi kannaba hotnabasi khoigi sanari pambidu kayam yambano madu khutna phajana kharga lauthok piraba ko yamna thaba natamnina khwaidigi khoi manual practice haitare masi tawira matungda khoigi nim oil se nimgi hidak singse yumda sungjababu orsu ko phajana kapthok pirga thamma matamda tin jingsina hainadadna atopa tinju khangde ko amba wahikum bachichu moji laga tongdana adum chatkine ba ko leiramba khardusu repel tor tan thokine ba
angau maton da paksale harmine khutna adi brush kumba amon ba mana sum loina khatok piro adui matungda hidak si direct akoi akan be hidak caption doi saruk pudi ko nim gi hidak si ising liter amada ml manga mai chang yalga phajana mana khoi gi maton thang ba saruk sing si loina kapaga thamaga di ngasai khara chithan andau bu su chat khrani matung tarak pat su lawai masi koi thakai kudingi digi mit tarani thakai singsida amu repeat tawbi ba ko hanbi ba ador gidi sanare singji phajan ning thina adam sat pangam gani ha bo pham si thamjage maroi na pakpi faidom ani aduga nakupi faidom ani ga su thajabani utka santhi lekupka wai ga totlaga churi haigatlaga thajabani laibak thibadi maton ngangsilaga patpa yaure masibu kari hida kapthok aga fagadage haiduna Retd ki ani shuba wahangda thambirakli gasagi nakupi napakpi moisi napakpi di kharabu phai nakupi di ningtham changpa matamda lisalaga maton ngangsalak pasi tawgali ko ningtham kangdabi na pegi nakupi makhal amadi yam paksana thanaba mafamda phangi na tai adu madu ergidi khara ngasai ngangsal iba khole buji handani ko aduga masidi ngasai mamang takta ina napakpi gi da thamjabado adu maina ising ji phajana pibi basu darkar lai aduga mafam duda chong ai basi manung dei maru singsina sum santora ga magi kano si kanghun ji da sum lanthora kane ba moije sum chauthora kane ba aduna khoigi ingba loi hra matungda hojikte adum leijaki sinu ko napi singna phajana manthok pirga isingda urea si अखोगी 1% की चांग दा हाइब तारे हाइबदी इसिंग लिटर तरा दा ग्राम चामा हापसे मसी 1% यूरिया नि मसी सि अखोइना पेरे म तौरगा अखोगी थारे बयन नकुपी नपाकपी सिंगजी फजना मरा यौना इसिंग चांगनब मोंगदा चाइबिरो अदुगा ngasagi nitrogen duna ko magi mana sing khar inkhal aga matam khare lehelasi atui matungda hayeng nungju tha yorumdai khar sagalak matam February March swaidida amtang loina phuktok birga nauna muk thadok piu haiba phamsi thamjage adu orgari soidina ai nauna yanam na kopi bu oiro napak piru bu oiro mojing ji chahi kuin sum leisaladi phatkan deba ko sumain tawbiu haina thamjage Retd ki ahum suba aroiba wahangda thambirakliba sina kobi hangam phaidom amamamga thajabani tinna huttuna chabada hangoire kari hida kapaga phagadage masi takpiraklagadi taton bu punsigi kaujaroi haiduna aroiba wahangda thambirakli kobi hangam kobi na makhalam lei ko adu oibra kobi ga hangam ga nima oribra sima khitang chamam nare adubu aina khanbada ma ji lettuce makhalam masum mali Chinese cabbage ka hairiba makhal khare lei ko moise khoi swaida pangthon thonjana basu lei aduga kobi manba hangam lei moi singse khoigi akupatin makhalama fli bitel leina ko yamna pikpa bitel makhal ni maku kanba thrai kopi gi jat ni ko aduga maku sida phrik phrik langna pareng ani masa mathak sida su yawba moi singsina taragadi mahut hutlaga thamangone mana singse ko aduga aikoina pambi singsi manakta changsan ju pan chong loi chakhine ba aduna di aikoina moi hat pasi chenthokramni na hidak kapu palu yadaba sumai tawgali mohun mut tawsi hangam nau hun bajing si ju mohut loi hutkal leba ko hujiki matam sida aduna aina haijariba hidak se nim se sina kwaidi phare sabada su hakchang soktaba aduga tin jidubusu changhandaba haitare tanthokpa direct palagana khar siba ko sumai tawna nimgi hidak si sinabiro ising liter amada gram manga taruk adum hapsan bayare phajana aduga amumu tarani thama khai khuding kapthok piragadi hojigi mana huliba tinjingje sisu sigini changposu ngamoi tanthokhrani aduga mana anobu chongposingdu phagalaga khoi chabdu hangoire roi hin thamjage mathangda lokhachariba wahanga sesu daton yongchak ki maramda hangbirakpa wahangni nachal pathokjage Khunganggi Thouramda Khunjasing na hangbirakpa Wahanggi Paokhum pibiriba expert pu ahanba maktada ikai khumnaba uchari haiduna thambirakli Wahang amakhak hangjakhibani expert ki mafamdagi hangjaningba wahangdi yongchak pambi amakhak haujabani haukhiba chahi mari romdi yamna pali adubu ikhang khanghodana pambi asigi matolom thangba saruk ayamba kangsilakle aduga makha thangba saruki masa kharadi adumak sangduna mana pali
ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯌꯣꯡꯆꯥꯛꯀꯤ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛꯇ ꯀꯪꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯈꯔꯗꯪ ꯑꯦꯛꯁꯄꯔꯠꯅ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤꯕ ꯑꯁꯤꯅ ꯏꯔꯣꯏꯁꯦꯝꯕꯗꯒꯤ ꯄꯦꯕꯝ ꯏꯅꯥꯎꯆꯥꯅꯤ ꯇꯥꯇꯣꯟ ꯍꯧꯖꯤꯛꯀꯤ ꯌꯣꯡꯆꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤ ꯆꯍꯤ 5-6 ꯍꯦꯟꯖꯜꯂꯛꯑꯦ ꯃꯇꯝ ꯑꯃꯗ ꯃꯁꯤꯒꯤ ꯌꯣꯡꯆꯥꯛꯇ ꯇꯥꯔꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯅꯤꯁꯦ kaya leremdabani adubu yongchakki laichat oina yamna ngangnagre mobile tower lakpadagi ni mobile network lakpadagi hainabana chingba ko masi tongan ba expert singi mode si kaya ama thamnagre akoigi koijeng haidana hairiba African horn beetle ga so hainaba achauba koijeng mapi oina akoigi kainoni mase beetle gumba makhalamani bug makhalamni ko masina marum koksalamaga mai machajingina hutlaga changarga makuga uga tainabasida chabul oina charga sum chatkhiba ko aduga last moji mapung pharga pharamdai chawra matungsida hutchal changineba aduga mapi si olaga namu tholkai doineba yam sangna kuina changi masina tawhonbasidi aikoina laina kanbangame masa ama natraga anida adugi tinsina tare hari chana pikarga koigi masaji kangdhar kaneba ko aduga lanjal oy ataida adu masaji kakthokraga tinjingdu phajana khaido khotok yengbada pulap leiram ganeba ko aduga loina ba laina amsu leire masi laina sidi akoina kanba huji phawdari sungam ngamdre thamjage ai isamaki yumda su sigumba matondagi nakalamdai kangchal aga sum tawsina makha thangba masajingsi sangdana leiramasu loina mak nakalama sidaraga sum chadrasi ai hidak makhal kayama ai yengre akhoi mawuji tangkhai muk ki changse inchi muk pakna sangna makuji lauthokharga maduda lasing thomaga hidak makhal tongan ba ai hap kap yengre bako amata kan mangam gide aduna koijengna tinduna tawbusidi akoina tin tariba masaji lauthokharga irailana hingdanam lehugani do hujiki laina si kanagum kharna fijarim ne hai lebaktagi laga amatondagi hauna sum mana sokchalaga amuba mari chatpachi laga makharum da kumdharga loina hatpane su hainei hujik phawbada masi kannaba hidaksi laibak thibani leite kannadi thijanba leiramkhini ko adu yam pamna chanaba mafamnina akoi masi scientist singsina masigi problem this solve tonaba honabirakani haibi thajabsu lei enaw masi warobinu hujik phawda masi gi ulaiba symptom matong kangthalaga mana makhara sangi habje masi soiduna sirani na ai thamjage aduna masidai kannaba upai joju phawbal leite henasu thamjage yamna nungaijai ngasi yumsa kaisa numit khudingi khunganggi thauramgi aroibada thamjaba Khunjasingna hangbirakpa Wahangsingi Paokhum pibagi thauramda Wahangsingi marik chumba Paokhum pibikiba Akashvani Imphal gi studio da lengshin bikiba expert Krishi Vigyan Kendra Thoubal da subject matter specialist oina thawpubiramba Sagolsem Surmangal bu amukka hana Khunganggi thauramgi maikaidegi thagatpa phongdokchari aina su all india radio bu thagatchari loinana Khunganggi thauramgi damakta thamjariba aikhogi mobile number 9436685662 da WhatsApp amadi text message ki khuthangda aduga postcard ki oiragana the station director Akashvani Imphal farm and home section 795001 amadi Khunganggi Thouramgi damakta thamjariba gmail khunganggithouram@gmail.com da Khunjasingna lawshingu tawbada amadi manamasing thabada thengnabiba khudong chadaba singi maramda Wahangsing hangbirakduna expert na pibirakpa Paokhum sing taminasi loinana Wahangsing hangbirakduna aikhogi thauram asibu mapung phan biu haina amukka hanna haijari